Chahi asige National Eligibility Cum Entrance Test NEET ki fal ngasi lauthokle khangabok tagi Irwin Kundrak pamna stat topper oire India pumbagina listing ahumga kumputara taruk suba position tare examination aduda Irwin Kundrak pamna apunba mark chamanga kumputara mapan haibadi chada 99.829 fangduna Manipur gi khwaidagi wangna mark fangba mahairoi oirakibane Mahakhangabok part 2 Maisnam Leikai dagi Kundrak pam Gopi Mohon amasong Moirangtem Promila anigi amata pokjaba machanupani apokpa Gopi Mohon Haujek Sanga Yumpham Higher Secondary School da oza oiri aduga apokpi Promilana Thobal Court da bench reader oina thabak tawri Irwin class 10 fauba Sanga Yumpham Higher Secondary School da tamlaklaba matung Herbert School dagi class 12 pass tawkhibani Tom TV gi Thobal paumi Sheikh Avasna Khangabok Maisnam Leikai da leiba Irwin gi yumda satuna unarurabada mahakna hai Mahakumjali Singani Kulhumdoida Ahan Boyna NEET examination asi thaki examination aduda biology subject da makhra nem kibadagi drop tawthoklaga Kumjali Singani Kunmari gi NEET examination amuk hanna thabani madudasu mahak mai pakpa ngamdabadagi lengdraba pandam ama oi amaga loinana chai asida amuk examination mayok nakibani examination asida mahagna stat topper oirakani haibadi kaidaunungda khalude adumoinamak Manipur pumbagi oina ahan batarakpa sidi nungaiba fawi examination asi thengnana ba konabada kaisamthong haibam leirakta leiba chemistry one stop solution gi oza Laistram Krishnakantana chemistry subject ki khangdaba kaya takpi badanatana NEET thengnabada tawgadaba amadi tawroidaba singi matangda chauna mateng pangki Physics ki oza Birjit nasu mapung fana guide tawbikhi Comet ki test series kaya mayok nakiba dunasu mai paglakpa sida chauna mateng pangki haina mahakna makata ki Haukiba chahi khara asida thokliba Manipur gi irang asina khudong chadaba kaya mayok nakhi adumoinamak chahi asidadi thoidokna khudong chadaba thengnakide irang asina maram oiraga Manipur da Thagadaba NEET examination adu Delhi da thaki asigumba khudong chadaba sing asidagi kokhanaba amade haugalakliba mahairui singi khallaga athubada irang asi loisinaba mari lainaba singna sinbiu haina sumahana makata na fongdokhi test series sargi sakantagi test series community test series sing atopa test series kara atopa jo kara thajare test series sing duna adi ai kai watpa khotpa adu paabda chitha nantha khotpa adu gumga mingkhatpada help yam tawe aduga ayamana test na maram oiraga question khangdaba mayam ama aduna ai makeup su tawi aduga question aduguma khangak taw yaw kanjida ayamana ai sargi sakantagi da sargi hostel da layamnina sarna so ayam help dum tawire aduna hanakise marks maina question so yamna luge do marks maina dum phangbo umjage edise sar sing adagi aigi ai lemina ko marum pa sing ju pining moina aigi edi pa ka ne help yam tawe edi khoi gi pa na motivation ji kayan adum like pa ba matam ji da thanda pa boring chuba khotba du ma ngamang yaure paning da yawe du competitive oina khoi sen so honaraga pa du paminare adu so help yam tawe ngoda Apunba mahairoi lakuni thoi lising mapanga chahumga tara nipana thakiba chahi asigi NEET examination aduda nupi candidate lak taret lising kuni thoi ga chamri ga humpuni thoi amasung nupa candidate lak manga lising taramari subna humpum doi qualify oiki National Testing Agency na chahi asigi May mari da laukiba examination adu punna examination center lising mari ga chatret yankhai da pangthokibani NTA na chahi asigi February tareta Thokiba circular amagi matung ina ngasi examination asigi fal lauthokibani examination aduda Rajasthan dagi Mahesh Kumar na chada 99.9999 fangduna India pumbagi ahanba position takibani examination asigi rank 1 dagi 10 fawbagi manungda nupi candidate amakha yauri nupi candidate adudi Delhi dagi Avika Agarwal ne mahakna chada 99.9996 fangduna India pumbagi oina manga suba position takibani